ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ Helly Maisnamna taramna okchabaga loinana khurumjari. ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯦꯔꯤꯌꯦꯜ ꯁ꯭ꯇꯣꯔꯤꯅꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯔꯗꯒꯤ ꯗꯥꯔꯂꯤꯡ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ Abema. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯋꯥꯔꯤ ꯑꯁꯤꯗ ꯎꯠꯂꯤꯕ ꯃꯐꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯡꯁꯤꯒ ꯆꯥꯟꯅꯅꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯈꯔ ꯆꯥꯎꯈꯠꯂꯕ ꯑꯃ ꯑꯣꯏꯅ ꯈꯟꯁꯤ. ꯏꯝꯐꯥꯜꯁꯨ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤ ꯑꯃ ꯑꯣꯏꯅ ꯎꯁꯤ. ꯁꯤꯡꯖꯃꯩꯗꯅꯤ. ꯃꯐꯝꯁꯤ ꯏꯝꯐꯥꯜ ꯅꯠꯇ꯭ꯔꯕꯁꯨ ꯄꯣꯠ ꯃꯈꯜ ꯁꯨꯅ ꯐꯪꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯍꯤꯡ ꯐꯥꯎꯕ ꯌꯥꯎꯅ ꯒꯥꯔꯤ ꯆꯤꯟꯕ, ꯑꯄꯥꯔꯠꯃꯦꯟ ꯌꯥꯝꯅ ꯂꯩꯕ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯕꯇꯁꯨ ꯅꯠꯇꯅ ꯀꯝꯄꯅꯤ, ꯑꯣꯐꯤꯁ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯕꯗꯤ ꯖꯣꯕ ꯂꯥꯏꯅ ꯐꯪꯏ. ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯀꯝꯄꯅꯤ ꯑꯃꯗ ꯑꯩ ꯊꯕꯛ ꯇꯧꯔꯕꯁꯨ ꯑꯦꯄꯥꯔꯠꯃꯦꯟ ꯔꯦꯟ ꯄꯤꯕꯗ ꯁꯦꯜ ꯂꯦꯝꯃꯣꯏ ꯈꯪꯕꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯔꯦꯟ ꯑꯃꯗ ꯂꯩꯔꯝꯃꯤ. ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯏꯃꯣꯠ ꯃꯣꯠꯄ ꯃꯥꯜꯂꯕꯁꯨ ꯀꯥ ꯃꯅꯨꯡꯗꯤ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯤ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯔꯨꯝꯗ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗ꯭ꯔꯁꯨ. ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤꯗꯨꯒꯤ ꯃꯃꯤꯡ CC ꯀꯟꯁꯤꯁꯇꯦꯟꯠ ꯀꯟꯐꯤꯗꯦꯟꯁ ꯀꯧꯔꯝꯃꯤ. ꯃꯥꯂꯦꯝꯒꯤ ꯃꯜꯇꯤꯅꯦꯁꯅꯦꯜ ꯇꯦꯛꯅꯣꯂꯣꯖꯤ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯥꯎꯕ ꯑꯃꯅꯤ. ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯔꯛꯏꯁꯤ. ꯑꯣꯐꯤꯁ ꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯥꯗꯨꯅꯇ ꯂꯥꯛꯄ ꯋꯥꯍꯩ ꯈꯔꯁꯨ ꯉꯁꯤꯁꯨ ꯑꯩ ꯇꯥꯔꯤ. VPꯅ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯤ. ꯑꯩꯈꯣꯏꯅ ꯕꯥꯏꯌꯔꯁ ꯑꯃꯗꯤ ꯁꯦꯂꯔꯁꯤꯡꯕꯨ ꯊꯦꯡꯅꯍꯟꯗꯨꯅ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯤ. ꯐꯝꯂꯝꯕꯗꯒꯤ ꯊꯧꯅꯥ ꯈꯔ ꯂꯩꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯂꯥꯎꯔꯛꯏ. ꯑꯩꯈꯣꯏ ꯃꯥꯔꯀꯦꯇꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯤ. ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ. ꯃꯌꯥꯝꯗꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯗ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯝꯃꯤ. ꯅꯨꯡꯇꯤꯒꯤ ꯇꯥꯔꯕ ꯋꯥꯍꯩꯅꯤ. ꯑꯗꯨꯅ ꯈꯨꯅꯤꯡꯅ ꯈꯨꯕꯗꯤ ꯅꯠꯇꯦ. ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯕ ꯃꯦꯙꯥ ꯀꯧꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯤꯒꯤ ꯈꯟꯕꯗ ꯑꯩꯅ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯏ. ꯃꯌꯥꯝꯁꯤꯅ ꯍꯩꯅꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯉꯁꯤꯐꯥꯎ ꯃꯥꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ. ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯗ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯩꯈꯣꯏꯒꯤ VPꯁꯦ ꯉꯥꯎꯔꯦ. ꯁꯦꯡꯅ ꯄꯨꯔꯥ ꯉꯥꯎꯔꯦ. ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯐꯝꯕ ꯇꯣꯅꯤꯅ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯦꯙꯥꯅ ꯇꯥꯕꯣꯛꯂꯛꯏ. ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯦꯅ ꯍꯥꯏꯅꯔꯕꯅꯤ. ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯐꯝꯂꯤꯕ ꯇꯣꯅꯤ ꯑꯃꯗꯤ ꯑꯣꯏꯔꯣꯝꯗ ꯐꯝꯂꯤꯕ ꯃꯦꯙꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯩ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ. ꯃꯥꯅꯦ, ꯑꯗꯨꯅꯤ. ꯐꯥꯏꯅꯥꯟꯁꯅ ꯐꯥꯎꯕ ꯑꯩꯈꯣꯏꯁꯦ ꯋꯦꯁꯇꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯧꯔꯕꯅꯤ. ꯇꯣꯅꯤꯅ ꯍꯥꯏꯕꯗꯣ ꯃꯈꯣꯜ ꯀꯟꯅ ꯍꯥꯏꯈꯤꯕꯅ VPꯅ ꯇꯥꯔꯝꯃꯤ. ꯇꯣꯅꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯃꯗꯨ ꯍꯥꯏꯔꯨꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗꯣ ꯑꯣꯏꯔꯣꯏꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯕꯒꯤꯅꯤ. ꯀꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯒꯤ ꯅꯪꯅ ꯀꯔꯤꯅ ꯇꯤꯛꯂꯦ? ꯑꯩ ꯆꯤꯞꯇ ꯁꯣꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯇꯣꯅꯤ ꯅꯪ. ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯅꯤꯗꯣ ꯃꯈꯥꯗ ꯅꯣꯟꯊꯔꯝꯃꯤ. ꯁꯣꯔꯤ ꯃꯦꯝ. ꯃꯦꯙꯥꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯅꯥꯁꯦ ꯌꯥꯝ ꯁꯤꯡꯕꯅꯦꯅ. ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯁꯦ ꯃꯤꯒꯤ ꯃꯅꯥ ꯅꯠꯇꯦꯅ. ꯑꯩꯒꯤ ꯃꯃꯥꯡꯗ ꯐꯝꯕ ꯀꯥꯔꯟ ꯌꯥꯝ ꯇꯥꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯦꯙꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯅ ꯇꯥꯕꯗ ꯋꯦꯌꯔꯋꯣꯜꯐ ꯐꯥꯎ ꯃꯁꯥ ꯃꯁꯥꯒꯤ ꯃꯦꯠꯁ ꯂꯣꯏꯅ ꯂꯩ ꯍꯥꯏ. ꯑꯩꯁꯨ ꯅꯪꯒꯤ ꯃꯦꯠ ꯑꯣꯏꯔꯒꯦꯗꯅ ꯁ꯭ꯋꯤꯠ ꯍꯥꯔꯠ. ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤꯁꯨ ꯑꯃꯨꯛ ꯈꯠꯆꯤꯟꯈꯤ. ꯑꯩꯅ ꯃꯦꯙꯥꯒꯤ ꯄꯥꯝꯕꯣꯝꯗ ꯌꯥꯜꯂꯝꯗ꯭ꯔꯗꯤ ꯅꯨꯄꯥꯗꯨꯗ ꯁꯣꯏꯗꯅ ꯏꯃꯥꯟꯅꯕꯤꯗꯣ ꯆꯨꯡꯁꯤꯜꯂꯝꯒꯅꯤ. ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯝꯒꯅꯤ. ꯃꯦꯙꯥ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯆꯤꯞ ꯂꯥꯛꯈ꯭ꯔꯦ. ꯑꯦꯂꯤꯚꯦꯇꯔ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ. ꯃꯥꯔꯀꯦꯇꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯆꯤꯞꯁꯤꯅ ꯃꯀꯣꯛꯅꯤ. ꯃꯍꯥꯛ ꯈꯛꯇꯅꯅꯤ ꯆꯤꯡꯒꯟꯕꯤ VPꯕꯨ ꯃꯆꯤꯟꯕꯥ ꯀꯥꯊꯣꯛꯄ ꯉꯝꯍꯟꯗ꯭ꯔꯤꯁꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯇ VPꯗ ꯆꯩꯕꯗꯤ ꯌꯥꯎꯗ꯭ꯔꯤ. ꯃꯍꯥꯛ ꯑꯣꯏꯕꯒꯤꯅꯤ VPꯅ ꯑꯩꯈꯣꯏꯗ ꯑꯊꯤꯕ ꯈꯣꯜꯅ ꯆꯩꯕ ꯉꯝꯗ꯭ꯔꯤꯁꯤꯁꯨ. ꯃꯍꯥꯛ ꯐꯩ. ꯁꯦꯡꯅ ꯌꯥꯝ ꯐꯩ. ꯃꯍꯥꯛ ꯆꯍꯤ 50 ꯁꯨꯔꯛꯑꯕ ꯐꯦꯃꯤꯂꯤꯅ ꯄꯨꯝꯅꯃꯛꯇꯗꯒꯤ ꯍꯦꯜꯂꯦ ꯈꯟꯖꯕ ꯃꯤꯅꯤ. ꯆꯞ ꯃꯥꯟꯅꯩ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯐꯩ. ꯃꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯑꯗꯨꯝ ꯐꯪꯉꯤ. ꯆꯠꯂꯨꯕ ꯈꯨꯗꯤꯡꯒꯤ ꯒꯤꯐꯁꯨ ꯑꯗꯨꯝ ꯄꯤꯔꯛꯏ. ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯏ. ꯆꯤꯞꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯤꯌꯔꯗ ꯐꯝꯈꯤ. ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯚ꯭ꯔꯤꯋꯥꯟ. ꯃꯊꯪꯒꯤ ꯀꯦꯝꯄꯦꯟꯒꯤꯗꯃꯛ ꯅꯈꯣꯏꯅ ꯀꯟꯅ ꯋꯥ ꯇꯥꯅꯔꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯑꯩ ꯆꯪꯂꯛꯄꯗꯒꯤ ꯗꯤꯁꯇꯔꯕ ꯇꯧꯔꯝꯃꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯃꯍꯥꯛꯀꯤ ꯑꯆꯝꯕ ꯃꯑꯣꯡꯗꯨꯗ
ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯦꯙꯥꯗꯤ ꯃꯍꯥꯛꯀꯤ ꯍꯥꯔꯠ ꯃꯄꯥꯗ ꯃꯈꯨꯠꯇ ꯊꯝꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 30 ꯍꯜꯂꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯔꯣꯜ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯉꯝꯒꯗꯕꯅꯤ꯫ ꯇꯣꯅꯤꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯈꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯃꯥꯗꯤ ꯂꯨꯍꯣꯡꯉꯦꯗꯅ, ꯅꯨꯄꯤꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯑꯩꯅ ꯃꯔꯛ ꯊꯠꯂꯝꯃꯤ꯫ ꯒꯥꯏꯁ, ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯁꯦ꯫ ꯆꯤꯞꯁꯦ ꯋꯥ ꯉꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯆꯤꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯥꯛꯂꯤꯕ ꯁꯝꯃꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯄ꯭ꯔꯗꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯉꯁꯤꯗꯤ ꯑꯦꯖꯨꯀꯦꯇꯤꯕ ꯈꯨꯗꯤꯡꯅ ꯃꯤꯁꯇꯔ ꯇꯣꯝꯊꯤꯟꯒ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩ꯫ ꯅꯣꯛꯂꯝꯕꯗꯣ ꯈꯖꯤꯛꯇꯪ ꯃꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯆꯤꯞꯅ ꯍꯥꯏꯔꯛꯇꯣꯏꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯕꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯑꯩ ꯑꯃꯗꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯆꯤꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒ ꯂꯣꯏꯅꯗꯨꯅ ꯑꯩꯒ ꯃꯤꯇꯤꯡꯗ ꯆꯠꯀꯅꯤ? ꯆꯠꯂꯣꯏ ꯄꯨꯟꯁꯤꯗ꯫ ꯅꯈꯣꯏ ꯑꯣꯏꯔꯁꯨ ꯆꯠꯂꯝꯃꯣꯏ꯫ Never in a million years. ꯑꯩꯈꯣꯏꯒꯤ CEO ꯃꯤꯁꯇꯔ ꯇꯣꯝꯊꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯊꯦꯡꯅꯕ ꯄꯥꯝꯗꯦ ꯑꯩ꯫ ꯀꯅꯥꯅꯁꯨ ꯄꯥꯝꯗꯦ꯫ ꯃꯍꯥꯛ ꯆꯍꯤ 19 ꯁꯨꯔꯛꯂꯕ ꯀ꯭ꯔꯣꯔꯄꯇꯤꯅꯤ꯫ ꯃꯍꯥꯛ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯕ, except the employees in CC. ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯃꯍꯥꯛꯁꯦ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯤꯠꯅ ꯎꯕ ꯗꯦꯚꯤꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯟꯒꯦ? ꯃꯍꯥꯛ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯒꯤ ꯃꯆꯥꯅꯤ꯫ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯐꯦꯜ ꯑꯣꯏꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯈꯟꯕꯤꯕ ꯃꯤꯗ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯤꯁꯦ꯫ ꯑꯇꯣꯞꯄꯗꯤ ꯇ꯭ꯔꯥꯁꯅꯤ ꯃꯉꯣꯟꯗ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯆꯥꯅꯗꯕ ꯋꯥ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯂꯥꯡꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯤꯇꯤꯡ ꯇꯧꯕꯗ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕꯒꯤ ꯄꯔꯃꯤꯁꯟ ꯄꯤꯔꯤꯕ ꯈꯛꯇꯗ ꯋꯥ ꯉꯥꯡꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯋꯥ ꯃꯔꯛ ꯊꯠꯅ ꯋꯥ ꯉꯥꯡꯁꯤꯜꯂꯨꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯎꯔꯥ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯆꯩꯗꯦ, ꯈꯣꯟ ꯑꯊꯤꯕ ꯁꯤꯖꯤꯟꯅꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯕꯨ HR ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯅꯪꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ꯫ ꯌꯥꯝ ꯁꯥꯊꯤꯀꯣ ꯃꯥꯁꯦ? ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯃꯤ ꯊꯕꯛ ꯊꯥꯗꯠꯄꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ CEOꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯔꯝ ꯆꯥꯗꯅ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯨꯕ ꯐꯥꯎꯕꯅꯦ ꯊꯕꯛ ꯇꯠꯄ ꯃꯤ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯖꯤꯁꯟꯁꯦ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯖꯣꯕꯁꯤꯅꯤ꯫ ꯅꯍꯥꯛꯁꯨ ꯑꯦꯅꯤ ꯑꯦꯖꯨꯀꯦꯇꯤꯕ ꯑꯃꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯗꯤꯅꯦ ꯃꯤꯇꯤꯡ ꯈꯨꯗꯤꯡꯒꯤ ꯇꯣꯝꯊꯤꯟꯒ ꯎꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ EID ꯃꯍꯥꯛꯀ ꯀꯨꯏꯅ ꯄꯨꯜꯂꯛꯄ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ꯫ ꯃꯔꯝ ꯄꯨꯝꯅꯃꯛꯁꯦ ꯈꯪꯕꯅ ꯃꯌꯥꯝꯅ ꯆꯤꯐꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯔꯣꯜ ꯂꯧꯅꯤꯡꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯂꯧꯅꯤꯡꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯤꯐꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯔꯛꯏꯁꯦ꯫ ꯑꯦꯅꯤꯋꯥꯟ, ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯅꯥꯅ ꯑꯣꯏꯕ ꯉꯝꯒꯅꯤ? ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩ ꯋꯥꯈꯜꯗ ꯂꯩꯔꯝꯕꯗꯒꯤ ꯇꯥꯏꯕꯪꯗ ꯂꯥꯛꯏ꯫ ꯀꯅꯥꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕ ꯉꯝꯒꯅꯤ? ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯈꯖꯤꯛꯇꯪ ꯃꯝꯁꯤꯜꯂꯛꯏ꯫ ꯑꯩ ꯆꯤꯐꯀꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯐꯔꯕꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯔꯤꯛꯁ ꯂꯧꯕ ꯄꯥꯝꯗꯕꯅ ꯀꯅꯥꯅꯁꯨ ꯍꯧꯒꯠꯂꯛꯇꯦ꯫ VPꯅ ꯁꯠ ꯍꯥꯏꯔꯛꯏ, ꯃꯦꯙꯥ, ꯅꯪ ꯆꯠꯂꯣ꯫ ꯃꯦꯙꯥ VPꯗ ꯁꯥꯎꯅ ꯑꯃꯗꯤ ꯀꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯝ, ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯔꯤ꯫ ꯑꯩ ꯉꯔꯥꯡꯗꯒꯤ ꯏꯁꯥ ꯉꯝꯂꯛꯇꯕꯒꯤ ꯗꯤꯁꯃꯦꯅꯣꯔꯤꯌꯥ ꯇꯧꯔꯤ꯫ ꯑꯩ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯋꯥꯟꯊꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯕꯨꯛꯇ ꯑꯃꯨꯛ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯦꯝ꯫ ꯀꯩꯅꯣ ꯃꯁꯤꯒꯤ ꯄꯦꯟꯁꯤꯕꯣ? VPꯗꯣ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯂꯤꯂꯤ, ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ꯫ ꯍꯟꯗꯛꯇꯤ VPꯗ ꯁꯥꯎꯅ ꯑꯃꯗꯤ ꯀꯤꯅ ꯌꯦꯡꯂꯝꯕꯒꯤ ꯇꯟꯁꯦ
ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ. ꯑꯩ ꯈꯔ ꯉꯛꯅ ꯕꯤꯄꯤꯗ ꯍꯪꯉꯝꯃꯤ. "Excuse me." ꯕꯤꯄꯤꯗꯣ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯑꯅꯤ ꯊꯝꯗꯨꯅꯅꯦ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ. "ꯂꯤꯂꯤ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯂꯤꯕ ꯍꯥꯏꯕꯗꯨꯔꯣ?" "ꯅꯠꯇꯦ ꯃꯦꯝ. ꯑꯗꯨꯕꯨ ꯑꯩ..." "ꯆꯠꯂꯣ ꯑꯗꯨꯗꯤ." ꯑꯇꯣꯞꯄ ꯑꯃꯅ ꯑꯩ ꯆꯤꯟꯊꯤꯕ ꯍꯥꯏꯕꯁꯦ ꯀꯌꯥ ꯍꯩꯔꯝꯗꯦ. ꯕꯤꯄꯤꯒꯤ ꯑꯣꯔꯗꯔꯅꯤꯅ ꯏꯟꯗꯕꯁꯨ ꯉꯝꯗ ꯑꯩ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯡꯂꯣꯝꯗ ꯂꯥꯛꯑꯦ. ꯆꯤꯞꯇꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ. "ꯂꯤꯂꯤ, ꯌꯥꯝ ꯐꯔꯦ. ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ. ꯃꯤꯁꯇꯔ ꯇꯣꯝꯊꯤꯟꯅ ꯁꯥꯎꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯃꯤꯇꯤꯡ ꯔꯨꯝꯗ ꯌꯧꯔꯁꯤ." ꯑꯩ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯤꯞꯀ ꯂꯣꯏꯅꯅ ꯃꯊꯛꯀꯤ ꯔꯨꯝꯗ ꯆꯠꯅꯕ ꯑꯦꯂꯤꯚꯦꯇꯔ ꯔꯣꯝꯗ ꯂꯥꯛꯑꯦ. ꯑꯦꯂꯤꯚꯦꯇꯔ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯑꯩꯅ ꯇꯧꯔꯛꯀꯗꯕ ꯄꯨꯝꯕ ꯆꯤꯞꯅ ꯇꯥꯛꯑꯦ. ꯀꯩꯁꯨ ꯑꯔꯨꯕ ꯊꯕꯛꯄꯨꯗꯤ ꯑꯣꯏꯔꯝꯗꯦ. ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯄꯗ ꯃꯇꯥꯡ ꯆꯥꯅ ꯐꯥꯏꯜꯁ ꯄꯤꯁꯤꯜꯂꯛꯄ, ꯁꯤ ꯈꯛꯇꯅꯤ. ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯣꯏꯔꯁꯨ ꯁꯥꯔ ꯇꯣꯝꯊꯤꯟꯒ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏ. ꯃꯥ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯁꯥꯎꯕ ꯌꯥꯕ ꯊꯕꯛ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯔꯗꯤ ꯌꯥꯝ ꯁꯣꯏꯒꯜꯂꯦ ꯊꯕꯛ ꯇꯧꯕꯗ. ꯑꯦꯂꯤꯚꯦꯇꯔꯒꯤ ꯔꯤꯡꯗꯣ ꯍꯦꯛ ꯈꯤꯡꯕꯒ ꯊꯣꯛꯂꯛꯄꯒ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔꯕꯣꯏ ꯈꯜꯂꯦ. ꯁꯥꯔ ꯇꯣꯝꯊꯤꯟꯒꯤꯅꯤ ꯍꯥꯏꯅ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯁ꯭ꯇꯥꯐꯁꯤꯡꯗꯨꯗꯤ ꯁꯥꯔ ꯇꯣꯝꯊꯤꯟꯒ ꯑꯣꯐꯤꯁ ꯑꯋꯥꯔꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯩ. ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯕꯛ ꯇꯠꯄꯒꯤ ꯆꯥꯟꯁ ꯋꯥꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯕꯛ ꯇꯠꯇ꯭ꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯤꯡꯗ ꯋꯦꯜ ꯁꯦꯂꯦꯛꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ. ꯃꯈꯣꯏꯅ ꯊꯕꯛ ꯇꯠꯇꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯄꯤꯅ ꯑꯩꯕు ꯆꯍꯤ ꯆꯨꯞꯄ ꯊꯥꯒꯠꯄꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ. 1 point to them is equal to 1,000 points to us. ꯑꯩꯒ ꯆꯤꯞꯀ ꯍꯣꯜ ꯑꯔꯣꯏꯕ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯃꯤꯇꯤꯡ ꯔꯨꯝꯗ ꯌꯧꯔꯛꯂꯝꯃꯤ. ꯔꯨꯝꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗꯤ ꯒ꯭ꯂꯥꯁ ꯉꯥꯛꯇꯅ ꯑꯣꯏꯔꯝꯃꯤ. ꯃꯈꯥꯗ ꯆꯠꯄ ꯃꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ. ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ! ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯤꯞꯁꯤꯡ ꯂꯣꯏꯅ ꯁꯨꯅ ꯐꯝꯃꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯁꯨ ꯂꯦꯞꯇꯨꯅ ꯂꯩꯅꯔꯤ. ꯁꯤꯠ ꯑꯃ ꯍꯥꯡꯕꯗꯨꯗ ꯑꯩꯒꯤ ꯆꯤꯞꯇꯣ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈꯤ. ꯑꯩꯈꯣꯏꯒꯤ ꯆꯤꯞꯅ ꯁꯥꯏꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯏꯊꯪ ꯊꯪꯅ ꯐꯝꯃꯤ. ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤ. ꯁꯥꯏꯠ ꯑꯅꯤꯗ ꯑꯁꯥꯡꯕ ꯇꯦꯕꯜ ꯑꯅꯤ ꯊꯥꯏ. ꯃꯌꯥꯏꯒꯤ ꯃꯄꯥꯗ CEOꯒꯤ ꯆꯤꯌꯔ ꯑꯃ ꯁ꯭ꯄꯦꯁꯤꯌꯦꯜꯗ ꯊꯝꯃꯤ. ꯁꯥꯔ ꯇꯣꯝꯊꯤꯟꯒꯤꯗꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯑꯣꯏꯅꯤ ꯑꯩꯒꯤ ꯆꯤꯞꯅ ꯐꯝꯃꯤꯁꯦ. ꯃꯀꯣꯛ ꯊꯪꯕꯁꯤꯡ ꯂꯣꯏꯅ ꯁꯨꯕꯒ ꯁꯥꯔ ꯇꯣꯝꯊꯤꯟꯁꯨ ꯃꯤꯇꯤꯡ ꯔꯨꯝꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯐꯝꯈ꯭ꯔꯦ. ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯁꯨ ꯍꯦꯟꯁꯝ ꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ. ꯍꯥꯟꯅ ꯃꯃꯥꯡꯗ ꯎꯈ꯭ꯔꯕꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯅ ꯎꯕꯁꯤꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ. ꯃꯍꯥꯛ ꯃꯁꯝ ꯎꯏ. ꯃꯃꯤꯠꯅ ꯗꯤꯞ ꯕ꯭ꯂꯨ ꯑꯣꯏ. ꯉꯛꯁꯝꯒꯤ ꯀꯥꯈꯠꯂꯛꯄ ꯁꯔꯨꯛ ꯄ꯭ꯔꯣꯃꯤꯅꯦꯟꯠ ꯖꯣ ꯑꯣꯏꯅ ꯆꯠꯂꯦ. 6 ꯐꯤꯠꯇꯤ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ. ꯄꯥꯝꯕꯣꯝ ꯆꯥꯎꯏ. ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯐꯟ ꯐꯟꯕꯗꯤ ꯑꯣꯏꯗꯦ. ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯛ ꯁꯨꯠꯇꯨꯒ ꯌꯥꯝ ꯆꯥꯟꯅꯕ ꯁꯕꯥꯟ ꯑꯣꯏ. ꯁꯤꯗꯕꯨ ꯍꯦꯟꯁꯝ ꯑꯣꯏꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯔꯒ ꯂꯥꯛꯄꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇꯒ ꯂꯦꯞꯄꯗꯨꯗ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯇꯧꯔꯝꯃꯤ. ꯑꯩ ꯊꯥꯒꯣꯛꯑꯝꯃꯤ. ꯁꯥꯔ ꯇꯣꯝꯊꯤꯟꯗꯣ ꯃꯀꯣꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯩꯈꯣꯏ ꯑꯅꯤ ꯃꯤꯀꯨꯞ ꯑꯃꯗꯤ ꯃꯤꯆꯥꯟꯅꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯗꯤꯞ ꯕ꯭ꯂꯨ ꯑꯥꯏꯁꯇꯨꯗ ꯌꯦꯡꯂꯤꯉꯩ ꯑꯩ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ. ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ. ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤ. ꯃꯍꯥꯛꯇꯤ ꯏꯃꯣꯁꯟ ꯌꯥꯎꯗꯕ ꯃꯤꯅꯤ. ꯑꯩ ꯑꯃꯨꯛꯀꯁꯨ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯅ ꯅꯠꯇꯕꯤꯗ ꯊꯥꯒꯣꯔꯛꯑꯝꯃꯤ. ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯈꯨꯠꯅ ꯆꯤꯟꯕꯥꯜꯗꯣ ꯃꯤꯟꯁꯤꯜꯂꯝꯃꯤ. ꯏꯍꯦ ꯏꯁꯣꯔ, ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯗꯨꯕꯣ? ꯃꯍꯥꯛꯅ ꯄꯤꯁꯨꯝ ꯈꯤꯇꯪ ꯁꯨꯞꯆꯤꯜꯂꯛꯄ ꯎꯕꯗ ꯃꯍꯥꯛꯅ ꯀꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯝꯃꯤ. ꯍꯌꯦꯡꯗꯤ HR ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯩꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯣꯁꯟ ꯄꯤꯛꯆꯔ ꯑꯃꯒꯨꯝꯅ ꯑꯩꯅ ꯎꯔꯝꯃꯤ. "ꯇꯣꯝꯊꯤꯟ!" ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯣꯜꯋꯦꯗꯒꯤ ꯀꯧꯔꯛꯑꯝꯃꯤ. ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯤꯠꯌꯦꯡ ꯅꯥꯊꯩꯔꯒ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯈꯤ. "ꯗꯥꯔꯂꯤꯡ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯤ." ꯋꯥꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯁꯝ ꯑꯉꯥꯡꯕ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯑꯦ. ꯃꯍꯥꯛ ꯋꯥꯡ ꯆꯥꯎ, ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯥꯏꯠ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯦ. ꯃꯌꯥ ꯏꯍꯤꯜ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ. "ꯑꯣ, ꯅꯣꯏ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ." ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯅ ꯇꯣꯝꯊꯤꯟꯗ ꯍꯩꯅꯗꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ.
ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "By the way, ꯑꯩꯅ ꯗ꯭ꯔꯦꯁ ꯑꯅꯤ ꯂꯩꯔꯛꯄꯅꯤ. ꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯒꯦ ꯌꯦꯡꯉꯨ. ꯍꯣꯔꯦꯟ ꯗꯤꯅꯔ ꯄꯥꯔꯇꯤꯗ ꯄꯨꯊꯣꯛꯈ꯭ꯔꯣ ꯅꯨꯄꯤꯁꯦ." ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯅ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯩꯁꯨ ꯀꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯨꯏ. ꯃꯌꯥꯝꯅ ꯅꯨꯄꯥꯗꯨꯕꯨ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯇꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯑꯉꯥꯎꯕ ꯅꯨꯡꯁꯥꯒꯨꯝꯅ ꯐꯟꯗꯨꯅ ꯂꯦꯞꯂꯤ. ꯍꯥꯟꯅ ꯌꯥꯝ ꯀꯥꯝ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯍꯦꯟꯅ ꯐꯕꯒꯨꯝꯅ ꯇꯧꯏ. ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯦ ꯎꯗꯧ ꯁꯔꯨꯛ ꯍꯩꯆꯥꯔꯅ ꯂꯦꯝꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯅ ꯍꯦꯟꯅ ꯐꯩ. ꯍꯩꯆꯥꯔ ꯀꯣꯜ is an act of mercy. ꯃꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯣ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ. ꯃꯁꯥꯅ ꯌꯥꯗꯕꯗꯒꯤ ꯅꯝꯐꯨꯗ ꯁꯣꯔꯣ ꯆꯤꯡꯈꯤ. ꯃꯍꯥꯛꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎ ꯈꯣꯡꯕꯗꯨꯅ ꯃꯤꯇꯤꯡ ꯔꯨꯝꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ. ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗꯒꯤ ꯃꯤꯇꯤꯡꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯝꯃꯤ. ꯃꯇꯥꯡꯒꯤ ꯑꯩꯒꯤ ꯆꯤꯐꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯐꯥꯏꯜꯁ ꯄꯤꯁꯤꯜꯂꯝꯃꯤ. ꯃꯍꯥꯛꯁꯨ ꯍꯌꯦꯡꯗꯤ ꯍꯩꯆꯥꯔꯒꯤ ꯀꯣꯜ ꯂꯥꯛꯑꯅꯤ ꯈꯪꯂꯕ ꯃꯥꯜꯂꯤ. ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ. ꯃꯁꯤꯗ ꯑꯩꯁꯨ ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯖꯩ. ꯑꯩ ꯊꯕꯛ ꯇꯠꯂꯅꯤ ꯍꯌꯦꯡꯗꯤ ꯍꯥꯏꯕꯁꯤꯗ. ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯕꯅꯤ. ꯁꯤ ꯍꯥꯏꯔꯤꯕ ꯀꯣꯝꯄꯦꯅꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯂꯣꯞ ꯆꯥꯎꯅ ꯄꯤꯕ ꯀꯣꯝꯄꯦꯅꯤ ꯑꯃꯅꯤ. ꯃꯁꯤꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯃꯈꯣꯏꯗꯤ ꯕꯦꯁ ꯈꯛꯇꯃꯛ ꯈꯜꯂꯤ. ꯑꯩꯁꯨ ꯀꯃꯥꯏꯅ ꯈꯟꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯀꯞ ꯑꯃꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤ. ꯑꯁꯨꯛ ꯌꯥꯝꯅ ꯗꯥꯎ ꯌꯥꯗꯕ ꯃꯄꯣꯛꯁꯤꯕꯨ. ꯃꯤꯇꯤꯡꯗꯣ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯃꯈꯥ ꯆꯠꯊꯔꯝꯃꯤ. ꯁꯥꯔ ꯇꯣꯝꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯛꯇꯦ. ꯃꯍꯥꯛ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯗꯦ. ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯨꯅ ꯂꯩ. ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ. ꯀꯣꯝꯄꯦꯅꯤ ꯑꯁꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯕ ꯃꯔꯝꯅ ꯑꯩ ꯊꯕꯛꯇꯤ ꯇꯣꯛꯅꯤꯡꯗꯦ. ꯑꯩꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯦꯙꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏ. "ꯂꯤꯂꯤꯌꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯑꯩꯗꯤ ꯁꯥꯔ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯡꯗ ꯍꯤꯀꯞ ꯇꯧꯔꯤꯅꯤꯅꯦ." ꯇꯣꯅꯤ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤꯗꯤ ꯐꯖꯅ ꯇꯧꯏ." ꯑꯩ ꯅꯣꯛꯁꯨ ꯅꯣꯛꯇꯦ, ꯁꯥꯎꯁꯨ ꯁꯥꯎꯗꯦ. ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯈꯛ ꯎꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯒꯤ ꯏꯇꯧꯗꯣ ꯎꯕꯗ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯇꯣꯅꯤꯅ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ? ꯅꯪ ꯑꯁꯦꯡꯕꯒꯤ ꯍꯤꯀꯞ ꯇꯧꯔꯨꯔꯕꯣ? ꯇꯧꯗꯦ ꯍꯥꯏꯌꯨ. ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯑꯝꯇ ꯍꯥꯏꯌꯨ. ꯂꯤꯂꯤ, ꯍꯥꯏꯌꯨ. ꯑꯁꯦꯡꯕꯔꯣ ꯅꯪ ꯍꯥꯏꯁꯤ ꯀꯩꯅꯣ?" "ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯄꯒ." "ꯁꯥꯔ ꯇꯣꯝꯊꯤꯟꯒꯤ ꯍꯦꯛ ꯃꯅꯥꯛꯇꯕ?" "ꯀꯩꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯍꯦ ꯂꯤꯂꯤ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗꯀꯣ." ꯑꯩꯒꯤ ꯀꯣꯛꯇ ꯃꯦꯙꯥꯅ ꯀꯛꯁꯤ ꯍꯠꯇꯨꯅ ꯍꯥꯏꯔꯛꯏ. "ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯅꯪꯅ ꯍꯤꯀꯞ ꯇꯧꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯕ?" ꯃꯦꯙꯥ ꯑꯃꯗꯤ ꯇꯣꯅꯤꯁꯦ ꯑꯩꯒ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯑꯅꯤꯅꯤ. ꯃꯈꯣꯏꯅ ꯄꯪꯍꯪꯗ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯑꯩ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ, ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ. "ꯑꯗꯨꯕꯨꯔꯣ, ꯁꯥꯔ ꯇꯣꯝꯊꯤꯟꯗꯣ ꯌꯥꯝ ꯍꯦꯟꯁꯝ ꯑꯣꯏꯕ, ꯑꯗꯨꯒꯤꯅꯦ." ꯑꯩꯈꯣꯏꯅ ꯂꯥꯡꯅꯕꯗꯣ ꯇꯥꯕꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯆꯪꯉꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯏ. ꯂꯥꯜꯂꯦ ꯍꯥꯏꯕꯒꯨꯝꯅ ꯀꯣꯛ ꯈꯤꯇꯪ ꯅꯣꯟꯊꯗꯨꯅ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ. ꯃꯦꯙꯥꯅ ꯇꯞꯅ ꯑꯩꯉꯣꯟꯗ ꯁꯣꯜꯂꯛꯏ. "ꯅꯪ ꯊꯕꯛ ꯇꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯈꯪꯉꯦ ꯑꯩꯁꯨ. ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯕꯒꯤ ꯃꯪꯂꯥꯟꯗꯣ ꯃꯥꯡꯈ꯭ꯔꯕꯅꯤ." "ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗꯣ ꯑꯗꯨꯗꯤ ꯕꯨꯜꯁꯤꯠ ꯍꯥꯏꯒꯦ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯝꯐꯥꯜꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯠꯇ ꯂꯩꯕ ꯉꯝꯃꯣꯏ." "ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯕ? ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔ ꯂꯣꯏꯔꯦ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯉꯝꯃꯛꯀꯅꯤ." "ꯂꯤꯂꯤ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯀ꯭ꯔꯣꯔꯄꯇꯤ ꯃꯆꯥ ꯈꯛꯇꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯦꯄꯥꯔꯠꯃꯦꯟ ꯂꯩꯕ ꯉꯝꯃꯤꯁꯦ." "ꯍꯦ, ꯑꯩꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯛꯏꯁꯦ ꯆꯍꯤ 4 ꯁꯨꯔꯛꯑꯕꯅꯤ." ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯃꯦꯙꯥꯗꯣ ꯆꯥꯟꯅꯅ ꯐꯥꯒꯤ ꯇꯧꯔꯛꯏ. "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ. ꯅꯪꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯛꯏꯁꯦ ꯆꯍꯤ 4 ꯁꯨꯔꯦꯀꯣ. ꯅꯪ ꯆꯍꯤ 10ꯒꯤ ꯁꯦꯚꯤꯡ ꯑꯃꯒꯁꯨ ꯍꯥꯞꯆꯤꯜꯂꯣ. ꯑꯗꯨꯒꯅꯦ, ꯏꯝꯐꯥꯜꯗꯒꯤ ꯇꯣꯏꯂꯦꯠ ꯄꯦꯄꯔ ꯑꯃ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯃꯤꯉꯣꯟꯗꯁꯨ ꯊꯥꯖꯕ ꯈꯔ ꯊꯝꯃꯨꯗ ꯃꯦꯙꯥ." "ꯍꯣꯏ, ꯊꯝꯒꯦ ꯑꯩꯕꯨꯗꯤ. ꯅꯪꯒꯤ ꯊꯥꯖꯕꯗꯨꯗꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯥꯡꯈꯤꯒꯗꯕ." "ꯅꯪ
ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯋꯥ ꯈꯖꯤꯛꯇꯗꯤ ꯍꯥꯏꯌꯨꯗ. ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯥꯕꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯁꯔ ꯇꯣꯝꯊꯤꯟꯗꯣ ꯏꯝꯐꯥꯜꯗ ꯂꯩꯕ ꯄꯦꯟ ꯍꯥꯎꯁ ꯑꯃꯗ ꯂꯩ ꯍꯥꯏꯕꯅꯤ. ꯑꯩ ꯃꯤꯠꯀ ꯂꯥꯎꯊꯣꯛꯑꯒ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯍꯪꯉꯤ. ꯑꯁꯦꯡꯕꯒꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯂꯩꯕ꯭ꯔꯣ? ꯂꯩꯕꯅꯤ. ꯑꯗꯨꯁꯨ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯦꯟ ꯍꯥꯎꯁꯇ. ꯑꯁ, ꯑꯩꯁꯨ ꯆꯤꯌꯔꯃꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯐꯔꯝꯗꯧꯅꯤ. ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯁꯦ ꯂꯦꯗꯤ ꯀꯤꯂꯔꯅꯤ ꯍꯥꯏꯕꯅꯤ. ꯆꯞ ꯃꯥꯟꯅꯩ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗ ꯑꯁꯤ ꯍꯥꯏꯅ ꯇꯣꯅꯤꯗꯣ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯑꯒ ꯍꯀꯥꯝ ꯆꯜꯂꯝꯃꯤ. ꯃꯁꯥꯗꯣ ꯕꯣꯔꯤꯡ ꯆꯨꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯍꯦꯗꯐꯣꯟꯗꯣ ꯎꯞꯁꯤꯜꯂꯒ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯤꯁꯇꯔ ꯇꯣꯅꯤ, ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯑꯋꯥ ꯃꯇꯝꯁꯤꯗ ꯅꯪ ꯏꯁꯩ ꯇꯥꯔꯤꯔꯥ? ꯕꯤꯄꯤꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯕꯗ ꯇꯣꯅꯤꯗꯣ ꯍꯦꯗꯐꯣꯟ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯑꯝꯃꯤ. ꯑꯗꯨꯒ ꯍꯥꯊꯨꯅ ꯈꯨꯝꯃꯤ. ꯅꯠꯇꯦ ꯃꯦꯝ. ꯁꯦꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯤ. ꯈꯥꯗꯨꯗ ꯂꯩꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯣꯛꯑꯝꯃꯤ. ꯕꯤꯄꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯤꯔꯣ? ꯅꯠꯇꯦ ꯃꯦꯝ. ꯑꯗꯨꯗꯤ ꯊꯕꯛꯇꯣ ꯁꯠ ꯇꯧ. ꯃꯊꯪꯒꯤ ꯀꯣꯝꯄꯦꯟꯒꯤ ꯕꯖꯦꯠꯇꯣ ꯌꯥꯝ ꯊꯨꯅ ꯍꯣꯠꯇꯣꯛꯑꯣ. ꯑꯗꯨꯒ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ. ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡ ꯍꯥꯏꯕ? ꯍꯣꯏ ꯃꯦꯝ, ꯑꯩꯈꯣꯏ ꯀꯩꯝꯇꯁꯨ ꯇꯥꯟꯅꯗ꯭ꯔꯤ. ꯀꯃꯥꯏꯅ? ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧꯅꯦ. ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯊꯣꯛꯈ꯭ꯔꯦ. ꯇꯣꯅꯤꯗꯣ ꯃꯆꯤꯟꯗ ꯀꯩꯅꯣ ꯄꯪꯁꯣꯟꯗ ꯁꯣꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯈꯤꯔꯝꯃꯤ. ꯅꯨꯃꯤꯠꯇꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤꯅ ꯈꯟꯕꯅ ꯑꯩ ꯊꯕꯛ ꯑꯝꯇ ꯁꯨꯅꯤꯡꯕ ꯐꯥꯎꯔꯝꯗꯦ. ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ. ꯑꯩꯕꯨ ꯄ꯭ꯔꯤꯟꯁꯦꯁꯀꯨꯝꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯏꯁꯥꯅ ꯈꯪꯅ ꯍꯟꯈꯤꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯐꯥꯎ ꯀꯣꯜ ꯑꯝꯇꯗꯤ ꯂꯥꯛꯑꯝꯗꯦ. ꯀꯣꯜ ꯂꯥꯛꯇꯕꯗꯨꯗ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯅꯤꯅ ꯈꯜꯂꯝꯃꯤ. ꯉꯁꯤ ꯂꯥꯛꯑꯁꯨ ꯍꯌꯦꯡ ꯂꯥꯛꯑꯁꯨ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ. ꯑꯩ ꯖꯣꯕꯂꯦꯁ ꯑꯣꯏꯔꯅꯤ. ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯔ ꯊꯕꯦꯠꯀ ꯍꯣꯜꯂꯒ. ꯒꯥꯏꯁ, ꯅꯣꯏ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ? ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯣ? ꯁꯔ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣই ꯆꯤꯐꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯕꯛ ꯊꯥꯗꯠꯈ꯭ꯔꯦ. ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯁꯦ ꯀꯅꯥ ꯃꯥꯟꯒꯦ? ꯑꯩ ꯑꯃꯗꯤ ꯃꯦꯗꯥ ꯉꯛꯅ ꯌꯦꯡꯅꯩ. ꯃꯦꯗꯥꯅ ꯊꯥꯖꯗꯕ ꯃꯥꯏꯊꯣꯡ ꯎꯠꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅꯦꯅ ꯈꯜꯂꯒ ꯇꯧꯔꯤꯖꯥꯠꯂꯣ? ꯑꯩ ꯀꯣꯛꯇ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯌꯔꯗ ꯇꯞꯅ ꯉꯥꯊꯩ. ꯑꯣ ꯒꯣꯗ, ꯅꯣ! ꯁꯔ ꯇꯣꯝꯊꯤꯟꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯗꯕꯅꯤ. ꯑꯩ ꯁꯥꯔꯗ ꯀꯣꯜ ꯇꯧꯔꯒ ꯆꯤꯐꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯐꯥꯌꯔ ꯇꯧꯈꯣ ꯁꯣꯏꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯠꯁꯥꯁꯤꯅ ꯁꯝꯈꯣꯡ ꯌꯧꯅ ꯅꯥꯟꯕ ꯁꯥꯟꯅꯩ. ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕ ꯁꯦꯀ꯭ꯔꯦꯇꯔꯤꯕꯨ ꯊꯕꯛ ꯇꯠꯍꯜꯂꯕ? ꯂꯤꯂꯤ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯈꯣ. ꯉꯥꯛꯇꯪ ꯐꯖꯅ ꯋꯥꯈꯜꯗꯣ ꯏꯪꯊꯈꯣ. ꯇꯣꯅꯤꯅ, ꯃꯦꯗꯥ, ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗꯣꯏꯅꯣ? ꯑꯁꯦꯡꯕ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯅꯪ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯤ ꯑꯃꯅ ꯁꯣꯏꯔꯒ ꯅꯪ ꯑꯣꯏꯅ ꯐꯥꯌꯔ ꯇꯧꯔꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯃꯦꯗꯥꯗꯣ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯤ. ꯃꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ. ꯃꯍꯥꯛ ꯑꯁꯤ ꯃꯤꯇꯤꯡ ꯂꯩ ꯈꯪꯕꯗꯒꯤ ꯂꯤꯞ ꯂꯧꯔꯤꯕꯅꯤ. ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯤꯇꯤꯡ ꯌꯥꯎꯅꯤꯡꯗꯕꯒꯤ ꯁꯤꯛ ꯂꯤꯞ ꯂꯧꯔꯤꯁꯦ. ꯅꯪꯁꯨ ꯈꯪꯗꯅ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨ. ꯑꯁꯦꯡꯕ ꯃꯁꯥ ꯉꯝꯗꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯃꯦꯗꯥꯗꯣ ꯃꯍꯥꯛꯀꯤ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯈꯔ ꯃꯦꯠꯂꯤ. ꯊꯥꯖꯗ꯭ꯔꯒ ꯁꯤ ꯌꯦꯡꯉꯨ. ꯁꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ IG ꯁ꯭ꯇꯣꯔꯤꯅꯤ. ꯐꯣꯇꯣꯁꯤꯗ ꯗꯦꯠ ꯑꯦꯟ ꯇꯥꯏꯝꯁꯨ ꯂꯣꯏꯅ ꯎꯠꯄꯅꯤ. ꯒꯥꯏꯁ, ꯅꯣꯏꯅꯤ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯒꯦꯔꯥ? ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯇꯪ ꯋꯥꯈꯜ ꯐꯥꯊꯔꯒ ꯇꯞꯅ ꯍꯥꯏ. ꯑꯩ ꯏꯁꯥꯅ ꯌꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕꯁꯦ ꯑꯦꯗꯃꯤꯠ ꯇꯧꯔꯒꯦ. ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯄꯅ ꯐꯔꯅꯤ. ꯃꯣꯏ ꯑꯅꯤꯃꯛꯇꯣ ꯃꯇꯝ ꯑꯃꯠꯇꯗ ꯍꯥꯏꯔꯛꯏ. ꯀꯔꯤꯕ? ꯂꯤꯂꯤ, ꯅꯪ ꯅꯁꯥꯅꯗꯤ ꯔꯤꯖꯥꯏꯟ ꯇꯧꯒꯅꯨ. ꯃꯑꯣꯡ ꯌꯦꯡꯈꯤꯁꯦ. ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯔ ꯇꯣꯝꯊꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯗꯣꯏꯔꯥ? ꯇꯣꯅꯤ, ꯅꯪ ꯉꯥꯎꯔꯕꯣ? ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯔ ꯇꯣꯝꯊꯤꯟꯅ ꯑꯣ ꯑꯁꯣꯏꯕꯗꯣ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ. ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯣ ꯁꯣꯏꯈ꯭ꯔꯦ. ꯍꯟꯖꯤꯜꯂꯒꯦ. ꯅꯪ ꯐꯥꯌꯔ ꯇꯧꯔꯔꯣꯏꯒꯦ. ꯅꯪꯒꯨꯝꯕ ꯒꯨꯗ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯗꯤ ꯁꯦꯀꯦꯟ ꯆꯥꯟꯁ ꯄꯤꯐꯝ ꯊꯣꯛꯏ. ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯅ ꯈꯜꯂꯤꯔꯕ? ꯑꯁ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ. ꯑꯗꯨꯗꯤ ꯅꯪ ꯄꯨꯔꯥ ꯁ꯭ꯇꯨꯄꯤꯗ ꯃꯦꯟꯅꯦ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯉꯥꯛꯇꯗꯤ ꯑꯝꯇ ꯉꯥꯏꯈꯣꯕ. ꯑꯩ ꯆꯤꯞꯇ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯒ ꯑꯁꯦꯡꯕ ꯃꯔꯣꯜꯗꯣ ꯍꯪꯕꯅ ꯐꯔꯅꯤ ꯈꯜꯂꯤ.
ꯑꯩ ꯐꯣꯟ ꯄꯨꯊꯣꯛꯑꯒ ꯆꯤꯞꯇ ꯀꯣꯜ ꯇꯧꯏ ꯑꯍꯨꯝꯂꯛ ꯈꯤꯡꯕꯒ ꯄꯥꯏꯔꯛꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯥꯔ ꯑꯩꯅꯤ ꯂꯤꯂꯤꯅꯤ ꯑꯣ ꯂꯤꯂꯤ ꯅꯪꯁꯨ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯔꯥ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯈꯨꯝꯃꯤ ꯇꯥꯔꯦ ꯁꯥꯔ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯔꯤꯖꯥꯏꯟ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯤ ꯑꯩ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯔꯨꯕꯅ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯐꯒꯅꯤ ꯈꯜꯂꯤ ꯆꯤꯞꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯗꯤꯁꯤꯖꯟ ꯑꯝꯇ ꯂꯧꯈꯤꯅꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯌꯦꯡ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯄꯨꯡ 9ꯗ ꯂꯥꯛꯑꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯣꯜ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯩꯁꯨ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯃꯦꯙꯥꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯀꯩ ꯍꯥꯏꯔꯤꯅꯣ ꯁꯥꯔꯅ ꯍꯌꯦꯡ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣꯏ ꯊꯕꯛꯇ ꯇꯧꯔꯕ ꯑꯩꯅ ꯊꯕꯛ ꯑꯃꯨꯛ ꯂꯥꯛꯑꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯁ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯦ ꯑꯗꯨꯒ ꯐꯖꯅ ꯔꯦꯁ ꯇꯧꯔꯨꯔꯣ ꯑꯁ ꯉꯁꯤꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝꯅꯤ ꯑꯩ ꯆꯤꯞꯀꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ ꯆꯤꯞꯅ ꯃꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯏ ꯀꯃꯤꯟ ꯑꯩꯅ ꯔꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯍꯥꯟꯕ ꯎꯕ ꯍꯥꯏꯔꯗꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯒꯤꯅꯤ ꯍꯥꯏꯅ ꯊꯥꯕ ꯗꯦꯛꯁꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯉꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕꯅꯤ ꯆꯤꯞꯅ ꯔꯨꯝꯗꯨꯗ ꯂꯩꯕ ꯁꯣꯐꯥꯗꯣ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯤꯂꯤ ꯅꯪ ꯑꯣꯏꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯣ ꯑꯩꯅ ꯍꯦꯛ ꯁꯣꯐꯥꯗ ꯐꯝꯕꯒ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯣꯐꯤ ꯑꯃ ꯄꯤꯔꯛꯏ ꯑꯩꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯐꯝ ꯊꯣꯛꯄ ꯊꯦꯡꯀ꯭ꯌꯨꯅ ꯍꯥꯏꯔꯨꯏ ꯑꯩ ꯅꯨꯄꯤꯗꯣ ꯎꯕꯗ ꯑꯉꯛꯄ ꯄꯥꯈꯠꯄ ꯐꯥꯎꯏ ꯅꯨꯄꯤꯗꯣ ꯆꯤꯐꯀꯤ ꯑꯁꯦꯡꯕ ꯁꯦꯀ꯭ꯔꯦꯇ꯭ꯔꯤꯗꯨꯅꯤ ꯅꯪ ꯑꯩ ꯋꯥ ꯐꯥꯎ ꯐꯖꯅ ꯉꯥꯡꯕ ꯊꯣꯛꯑꯝꯗꯦ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯑꯅꯤ ꯉꯥꯡꯉꯛꯑꯅꯤ ꯈꯟꯕꯅ ꯆꯠꯂꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯏ ꯅꯨꯄꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯦꯛ ꯇꯧꯕ ꯂꯥꯛꯄꯅꯤ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯕꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯏꯁꯥ ꯄꯨꯝꯕ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝꯅ ꯐꯥꯎꯔꯛꯏ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕꯗꯣ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯐꯥꯎꯏ ꯑꯗꯨꯕꯨ ꯁꯥꯔ ꯇꯣꯝꯊꯤꯟꯗꯗꯤ ꯑꯩꯅ ꯑꯁꯣꯏꯕ ꯑꯝꯇ ꯇꯧꯈꯤꯗꯦ ꯍꯥꯏꯕꯗꯤ ꯍꯤꯒꯞ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯏꯁꯥꯅ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯔꯨꯠ ꯕꯥꯁꯇꯔꯗꯣ ꯄꯔꯥ ꯑꯃꯗꯤ ꯇꯝꯂꯝꯕꯗꯤ ꯄꯥꯝꯃꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯣꯏꯅ ꯀꯦꯌꯔ ꯂꯧꯕꯒꯤ ꯇꯣꯟꯗ ꯍꯥꯏꯔꯛꯏ ꯐꯝꯃꯨꯁꯤꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯁꯦ ꯄꯥꯝꯂꯛꯇ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯆꯤꯞꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯆꯤꯞꯀꯤ ꯁꯦꯀ꯭ꯔꯦꯇ꯭ꯔꯤ ꯑꯣꯏꯔꯨꯕꯅ ꯃꯤꯇꯤꯡ ꯈꯨꯗꯤꯡꯒꯤ CEO ꯒ ꯎꯅꯕ ꯇꯥꯏ ꯑꯩꯁꯨ ꯃꯍꯥꯛ ꯎꯕꯒ ꯁꯣꯔꯁꯦ ꯍꯦꯛ ꯍꯦꯛ ꯐꯨꯟꯕꯗꯧꯅ ꯇꯧꯏ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯅꯤꯡꯉꯛꯇ꯭ꯔꯤꯁꯦ ꯁꯤꯗꯒꯤ ꯇꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯁꯦꯂꯔꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯤꯕ ꯄꯣꯖꯤꯁꯟ ꯑꯃ ꯐꯪꯗ꯭ꯔꯒꯗꯤ ꯍꯥꯏꯅ ꯄꯥꯈꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥ ꯈꯪꯗꯅ ꯔꯤꯖꯥꯏꯟ ꯅꯣꯇꯤꯁꯁꯨ ꯂꯥꯛꯑꯦ ꯆꯤꯐꯅꯁꯨ ꯑꯩꯒꯤ ꯈꯟꯕꯤꯔꯒ ꯑꯇꯣꯞꯄ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕꯒꯤ ꯍꯥꯏꯅꯈ꯭ꯔꯦ ꯀꯝꯄꯦꯅꯤꯗꯨꯒꯤ ꯕꯣꯁꯇꯣ ꯆꯤꯐꯀꯤ ꯃꯃꯥꯟꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯗ ꯌꯥꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯦ ꯀꯝꯄꯦꯅꯤꯗꯨꯁꯨ ꯁꯦꯂꯔꯤ ꯐꯖꯅ ꯑꯗꯨꯝ ꯄꯤ ꯍꯥꯏ ꯋꯥꯔꯛ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯁ꯭ꯇ꯭ꯔꯦꯁ ꯑꯝꯇ ꯂꯩꯇꯅ ꯊꯕꯛꯁꯨ ꯇꯧꯕ ꯐꯪꯒꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯗꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯔꯦꯗꯅ ꯑꯩ ꯄꯥꯈꯠꯅ ꯃꯤꯠ ꯈꯞꯄꯦ ꯑꯝꯇ ꯉꯥꯏꯈꯣꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯇꯧꯕ ꯌꯥꯅꯤꯕ ꯆꯤꯐ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ CEO ꯗ ꯃꯤꯅꯝꯕ ꯆꯤꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯅ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯕꯛ ꯊꯥꯗꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯅꯪ ꯐꯥꯎꯕ ꯃꯁꯛ ꯈꯪꯉꯝꯃꯣꯏ ꯀꯥꯎꯁꯨ ꯀꯥꯎꯔꯝꯃꯅꯤ ꯃꯍꯥꯛꯀ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ
Chiefna aigidamagta asuk yamna chawba risk lawbiribase. Mahakna khara penphatana haire. Sir Tomthinse. Mahaki tabaksida pukning yamna changi. Phate haibidi yaro. Adubu mahakna mafamsida tabak tawribasing ase. Kamaina loinagani. Ngangnagani haiba khangde. Hikaf amagidamagta mibu fire tawbase aishu yaningde. Wasi haina makokto yaningde haibagumna nomi. Mangluraba asa amuk lakpagumna aina hangi. Adudi ay mafamsida tabak adum tawba yarani. Hoi hairaga amuk serious ta makha tare. Adubu mahaka face to face thengnadana hono. Asigumba tabak ase mamangda kanagumba amata ta tawkhidre. Mahakna nang hek ukhibada aikhoi animak awafamda tadoini. Wahaidu tabada ai harauna hogale. Okay chief, thank you again. Aina room adudagi mapanda thorakpada aigi maru haibadi Tony amadi medhana aibu ngaiduna lairame. Manakongda walda kanna namsilaga taduna lairame. Aigi maithongda haraubagi mami taba ubada medhadu jinsilai. Kai hainarage? Ha? Kai hainarage ba? Nangna harauna thorakpanina nungaiba paudi soidanoigani. Thuna hairobase ai ngaiba ngamdri. Aina liba wari do tabada medhana engonda harauna kolakpada saruga se thudi age khanba somali. Lilia, nangidama ayam chawthokje. Kana amtana tawkhidriba trick ama nangna tawba ngame. Nangna CEO bu apangba siri. Aigi choice amta laitabagi wafamsida yakhibani. Trick ama jingdabasu wakhaldadi Sir Tomthinda minamba tawbudi pamdabani. Makhoi anigi matawdo uraga aina muhai. Aigi khuse makhada chapting thoaga isase kharab pairaga. Makhoi anigi akoibada aina circle oina chenba sane. Imphal, for you I'm back. Aina harise thabakse makhata na tawrabanina aigi mangan haibadi Imphal da aigi apartment leiba manglana se phanglani harini. Nangi adugi manglandudi never. Maray yenagumse haina mithaboina khut pairaga aikhoigi marketing department om lai. Toni shumatungda damo inare. Aina ngamda yade haibagum mahaki manakong mayada. Aina tawba ngamdaba laiti haina makhol pikna sole. Medhana wa haigi tawbaga. Aina dum marak thajile. Asangba holwe da lakpada medhado mi ma urubadagi mamito lauthore. Mamangda Sir Tomthin lae. Keba. Aisu wase haina mangda yengubada. Sir Tomthin amadi mahaki secretary yaiga puna laami. Aikhoi ahumma yamthuna. Sir Tomthin amadi mahaki sidekick aduna udanaba. Wala aduda mai onsinduna lepe. Mamangda chatpa mida thawaina midyeng choithokpa pamuba nupani. Mahaki plan amada wakhal lupana. Mamangda lairiba nupido. Mahakna fire tawro haina order tawkhraba nupiduni haiba phawba khangdaba mali. Ai pakhatna hairami. Sit. Kainoi tawisibo. Thongnau sidagi chungtakhibana phadoiro. Aikhoina laise ka hena wangbadi oide. Chungthabada sibudi shiroi. Ai mit areba makhai lauthoga medhada yengi. Medhada nang hana chungtho haiba wahaise hainingbadi. Adubu Sir Tomthin yamna naksilakpana wari sanaba takragadi yanga anina pakhatana kaisu haidre. Tonina tapna chirol tawre. Yausilae. Upai leitabana chinbase kanna chiksindana lei. Khubaksu homangakta ngairame. Dili khongup mari kiba saw sumaina sum lepaga leiradi yanglakpadi araibani. Nakhoi sida kaidawrino haina soidana hangakani ye. Aina tongise khongup nati heels ne. Adu wirasu kishilo. Heels ta kamaina. Waloi jingada medhana aibu makhada no thau haina sapukana namsile. Aisu kari tawdunu khangdi. Heels tu da paisilaga kaino masemba sadana leiri. Mitsina no khadrasu. Aigi mangmaktada makhoi yausile haibadi khangi. Yaidi office hour da Tomthin gi secretary oijarasu Tomthin gi bodyguard oina thamba nupani. Mahakti matam chuppada alert oiduna lei.
ꯅꯛꯅ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯃꯤꯠꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯐꯝ ꯆꯥꯗꯕ ꯃꯄꯥꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯩꯅ ꯍꯤꯜ ꯁꯦꯝꯂꯤꯕꯗꯣ ꯉꯥꯏꯔꯤ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠꯄꯤ ꯃꯦꯙꯥꯗꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩ Probably the biggest fake smile of the century. Medhagi asonba ani lei. Ahanbadana mahak handsome oiba nupaga face toba ngamde. Aduga amana mahakna karigumba ama lotna tawrabadi. Nokningba sasine. Ahuba mina laina khangi. Mahaki minoktuda iyaina khara jingnaba mali. Mahaki khongthanga do tomthindagi khajik taptha hawi. Mahakna fanayamna lotna daba hotnarabasu ngamdra mali. Mamaido ngangsile. Laibak phabadi star tomthindo aingonda amukta yengamde. Iyaisu medhada jingnana yenglingaida aingonda amda yengamde. Makhoi ani chakraba matamdada aigi brain so working torpugum tawi. Modkani khangdaba makai floor da famthai. Aduga sor sangna hontoi. Hais khajik tangdani medhana makhol hauna hairi. Aya Magi handsome ko oido. Ay amadi Tony do mangonda thajadaba midiyang ama thami. Tony na Lilia nang amo hana maga thengnadana bo hono ko. Chummi mahakna haiba. Ay sartom thengnadana ba hotnaba tai. Medha do khajitang nontharakduna phamduna leiriba aigi khut paiduna thangkale. Aduga aikhoi BP na hek haiba dialogue ki mawongda laure. We are the CEO avoiding squad. Aikhogi department tamna lai asumna numit humni hokirami. Ha parini subagi office hour matamdani. Medhana lai sartom thilai. Aikhoi ahum office building khwai makhada leiba. Receptionist desk ta lotuna leirambani. Sartom thinamadi iyaina changlapado yengduna lehawi. Haukiba numit humni sida problem amta thokide. Aikhoisu tumina laithokpadi nate. Sartom thingi movement khuding aikhoina question sinaduna leki. Khudam moina mahakna office da pung kayada lakpa pung kayada lunch loba. Kadaida chatlaga chai karamba department na ayamba chale. Mahakna kanaga ayamba da une. Aduga pung kayada office da ki hanki. Asina jingba mayam sai. Aikhoi ahumna question sene. Mahaka thengnadana ba haina pumnamak asigi pungsing akoina not tawduna thami. Mahakna lakpa pung asidagi aina pungkhai ama ngangkhalaga chakani. Amadi mahakna hanba pungsingdagi aina pungkhai ama chontharaga hangani. Asum tawrabadi thengnabagi chance yam nemi. Nongmada ahenba oina office da pung ama henna leiba taram. Mahakna ai ningsingdabra haibadi ai khangde. Thengnaraga sorry haidok saru. Matam khara mangbusina henna phai. Phatabrane. Receptionist aduna haire. Nakhoi ahumna aduda pakthari dubu kaigino. Tholo thuna. As. Tony na machinda makhutna thamduna. Receptionist nupiduda tumina layona hairami. Receptionist to chair da phamlamani yam saur male. Makokto desk makhada nonthaduna aikhoi ahumda sauna yengai. Nakhoi gi floor da chatke haibra chatloi haibra. Natradi ai security kaudoiba. Tony do desk tudagi makokta thinthoaga yengi. Aduga hairi. Chakre udre aikhoi su chalasi. Aikhoi ahum hawgalaga desk dagi thore. Medhana mahaki notebook da ibaya bakare isinki. Aduga pare. Haujikti mayek sengle. Madudi mahakna phanayamna thengna tumlasu nganna tumlasu. Mahak matam chana office lai. Aduga office ta phanayamna achinba thabak lairabasu mahak matam fix da yum halli. Sengna hairabada aikhoi ahumgi mingthol se. Sir Tomthin's crazy stalker soirabani. Yamna chawthokjaningai oiba mingthol makti nate. Adubu masi khangbana mahaka thengnaroidoini. Aikhoi ahum yam thuna elevator da kakhatuna office room da laklami. Hek changbaga BP ga mayoknarami. Nakhoi ahum thengna laise kaigino. Morning speech so miss tawre. Mathanga thengna la adi chip da report tawgani ko.
warning oina wahai khara se hairamaga sauna thokirami tonina tapna sole mana haibada chipna thawa sadawai mongda medha da wansinduna hairami notebook to piro nangna iriba mayam do amta page notebook ki page sing da iriba sing do haigat laga pai sir tomthingi kadai da chatpa meeting schedule so toina yaurami mahak yauba meeting da ai yauda ba haibasina khwaidagi best oigani medhana calendar ama mapung phana yektuna sir tomthingi meeting schedule leba numit sing khochilami aigi khudombina calendar da khuthilaga sum yanglappada khara khangningna medhada hangi tu sinu misida round goishali se kaiginu kai lege mathakta iriba wahaido amu ure fiancé announcing day mani numituda company gi anniversary tabani numituda sir tomthinna mahaki fiancé kanano haibada mayamda lauthokani haibani mahaki bu fiancé leibra haise leiba mali wari sida ai khare interest layer pagum tawre kyam kuira jano aina hainingledi mabu nupi koibaga hairamgadrane lili masu nupani koiram tabani company sida leiriba mayamsina ngarang na handagi ngangnariba mayamse nang kem tadabro adubudi nang mi pundabani na khangamaroi medada mid haifit sepaga yengi weeks kharagi mamangda sir tomthingi fiancé leire haibase media da leak oikibani comment reaction da leisabi macha singna wai chaibani khara mana masak khangningi haibasu yaubani nangna su khangidoni mahakse hot amadi handsome oiba crorepati ni mangonda luhongba pamloidaba kanabu leramgani aroibagi wahai pareng asi haidokluraga kitang nungaitaba phawra male amuk semtoklaga hairai aina haibadi hoi ma handsome bodi oi adubu aigi oinadi iyaina khara henba male iyaidi hottest version of hot oi Tony do mamit chep khalaga hanglai nangna hainingisina karinu medha da onsilaga aina mu hairami wari makhataro mahaki fiancé leire khangbadagi mediana sir tomthingi family da nupi do kanano haina akanba pressure piba male sir tomthingi mamana company gi anniversary numitta mahaki machana mayam da soidana masak takani hakibani itha thazadana aina mu hangi tomthinna fiancé leiraga mediana asikamna thawa yawisina kaiginu ngasaidagi ngangliba mayamse kaisumta khangde haina medhado mamai leithoki angakpa amaga loinana amuk onsilei ngaikhoni hauzik nangna haibado kariba tomthinna ba position da esta nangondagi loina senior oirini mana adu helaga dorage kanamtana tadabasibu karan yam taba aikhoiga thabak tawminaba Alex ko bom yarami mana hairi aidi dawi ko tumina layo haina chinbal da khodombina thamaga ingit piki CEO gi calendar nainaraba matung aikhoi thabak tawba hore lunch hour horokpa matamda ai washroom da lai aina washroom da lairingai nupi makap laga chinsilai mahak mathai yam nungai taba male mi lai haiba phawa kawa makai pena kape mahaki bag dagi tissue khara puthoaga taithokpasu lepte mamai da tharakpa makeup singa dushu loina koktharami masam dusu ipa phana oi yengbada phiba mama icha chaje okibagum tawe haina munna yengshalubada masak khanglami almost minute amamukti changamgani aina khanbada aina chief guest secretary oiduna meeting tawringaida changlakhiba masam ngangba nupida mahaki phone puthoraktuna number amada dial tawki receive tawrakpaga kapaga hai aingonda nangna promise tawki daine maga ega luhongani haina nang aingonda promise tawki bani adubu nangina chasinadi aiga luhongba pamde he hates me aingonda amukta phawba nungsina yengaktre
Manakta changuba khudingi chakro haina hekta tale. Wa haina tisu khara lauthoaga mana matin tei nakal amada pairiba miduna mahaki saunanaba kari haira abanu khangde kappada makhol hawale Nate ai game da pamde ai mahaka yam thuna lohongba pame ai kuina ngai ba ngamoi ai sungam ngamoi I hate you. Laisabina future makubokta I hate you haina brane karigi mange mana haise mahakna lawba makholda tabada ai akiba phawrami nakong phawba minsilami yamna tawba ngamba nupini haibadi hana khangkhrabani thauna amaga loinana amuksu haire ai hayengsu mafamsida lakani ai suklep lepoi ayuk ngana laaga mahak pungai duna legani yam thuna ma aigi oidaba yadabani. Nupido kol ka khramali nakanda kana lei thausadana washungi thongdo makhol hauna yaiselam laga thoki ai karigumba ma khangi ngaiko mana hariba misaksidi sartomtin soidana oigani nahansu security kausilaga mahakpu puthok hankibani sartomtingi fiancé da mahak soidana oigani medha amadi toni da hairagena aina kana chelakpani chelakpagi safuna medha do aina inbada chair dagi phawba tagi tawi Lily kaidorage me adugan phingna chelai duba tapthau semta hojik tapthaba yaba nate aina haisida aina takiba khudingda medha amadi toni da liba hawrami wari liriba makhai makhoi ani ki mamit amadi machinbaldo kathokpu sumsum hele mamit ka do chungthorakadaba male aya adudi sartomtin gi fiancé do ma soidan oigani donina medha da onsilaga hai hayengdi office hour dagi punga mangana lakse adu oiradi nupi duga khoiga thengnabasu yai aduda asengbu khangdose aingonda onsilaga makha muktari Lily nangsu hayengana lauko no haina ailingak nomi aingamoi ai phajana tumaktaba kuiri horendi pena tumgi madugi devil da udanaba ai pungkhaya mangana laise sina aigi maximum capacity ni mathangi numini ai office la ami office ki building changlamdai da hakam launa chalaga awang be building mathakta yengkhale isaga se nakanda chepthaduna khwang nungainaba isate khatnaba hotnarami ngasidi yam tumninge isase bit ama irei leite asi haina changlakpada receptionist singduna kaino tawrido haigumna yengle aiso darkar ta de haibagumna phagi oina army salute ko sele aduga hai good morning gentlemen mayamdo aigi maningda ngawra jala haina sona hawi aidi somda nokpa makhol thoktanaba hotnabada ahwaba moirami numito ai idomta office ta lakpani maramdi makhoi anidi fiancé yengni haina nganna chani haina khibani ai medha da call tawraga hai nupido laba masak khangabo laksu lakte building pombada thirabani masu nupada yam nuksirade achumba kharadi tawba yaidana at least hai kiba wadu phawbadi masu ngakpa yaidana tumsitka phadangai nganna hawgalaga lai aduga maningdagi tonina chintibi nupi oramni asumna haibadusu aina dai ai nokfet tawi aine lakpula amdaba yam phai ngasidi aigi isase bit yam laite boring ama ichuchui ai makhagi lovi da change elevator mamangda ai ngairamo medhana haire okay your highness phone do bag ta hapchilaga elevator laiba adomda ai lai aine he yorakpaga elevator gi thonglan sinkhibagi mapung phadoba khajikta ngairami ngaikho asumna lauduna ai kanna chinsile khud anina lonsinkraba thonggi side ani do paiduna tingjin khinu haibagumna kanna chingthoknaba hone chinda makhol hauna lawu su lepte ngaikho
amta ngaikho. Aisu yahauge ba, amta ngaikho. Thongdo amuk hangdorakpaduda ai nokvet tawi. Aduga tapna yengkhalai. Kuide. Chumnagi khukuiga nate. Nokvet tawba phawba mapung phawde. Maramdi mangda leplibado Sar Tomthin. That was fucking Tomthin. Wari asigi makha taba episode paningba leiragadi pin comment da iriba link asidagi changlaga pabiba yagani.